ꯗꯦꯜꯂꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏ ꯈꯔꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯏ ꯑꯗꯨ ꯉꯔꯥꯡ ꯗꯦꯜꯂꯤ ꯄꯨꯂꯤꯁꯅ ꯐꯥꯏ ꯐꯥꯕꯁꯤ ꯗꯤꯇꯦꯟ ꯇꯧꯒꯅꯤ ꯑꯗꯨ ꯀꯣꯟꯅ ꯊꯥꯗꯣꯛꯒꯅꯤꯅ ꯈꯜꯂꯤ ꯑꯗꯣ ꯌꯥꯝ ꯐꯩ ꯀꯩꯅꯣꯒꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯇꯥꯗ꯭ꯔꯒꯁꯨ ꯉꯔꯥꯡꯁꯤ ꯌꯥꯝꯅ ꯄꯤꯛꯄ ꯊꯧꯔꯝ ꯑꯣꯏꯔꯒꯁꯨ ꯃꯣꯏꯅ ꯚꯤꯗꯤꯑꯣꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯁꯤꯌꯥꯔ ꯇꯧꯔꯛꯄꯗꯣ ꯑꯗꯨꯝ ꯇꯥꯕ ꯅꯨꯡꯉꯥꯏ ꯑꯗꯨꯝ ꯌꯥꯏ ꯑꯗꯣ ꯃꯣꯏ ꯈꯔꯒꯤ ꯄꯥꯟꯗꯝ ꯑꯃ ꯃꯤꯑꯣꯏ ꯈꯔꯗ ꯁꯦꯟꯇꯔꯒꯤ ꯃꯤꯑꯣꯏ ꯈꯔꯗ ꯑꯗꯨꯝ ꯊꯝꯕ ꯉꯝꯃꯦꯅ ꯑꯩꯈꯣꯏ ꯂꯧꯏ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯄꯥꯡꯒꯩ ꯃꯥꯏꯀꯩ ꯍꯥꯏꯇꯥꯔꯦꯀꯣ ꯈꯨꯟꯗꯥꯐꯝꯂꯣꯝꯗꯒꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯍꯧꯔꯛꯑꯒ ꯁꯨ ꯑꯦꯕꯣꯒꯦꯠ ꯇꯧ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯈꯣꯜꯂꯥꯎ ꯑꯃ ꯂꯥꯎꯏ ꯌꯥꯝ ꯆꯥꯎꯕ ꯔꯦꯂꯤ ꯑꯃ ꯆꯠꯂꯤ ꯃꯗꯨ ꯄꯥꯡꯒꯩꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯆꯤꯡꯉꯒ ꯏꯟꯅꯕ ꯈꯣꯠꯅꯕ ꯑꯗꯨꯝ ꯂꯩꯈꯤ ꯑꯗꯣ ꯁꯝꯕꯩꯗꯒꯤ ꯍꯧꯔꯛꯄ ꯃꯤꯌꯥꯝꯒꯤ ꯈꯣꯡꯖꯪꯗꯨ ꯌꯥꯝꯅ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯌꯥꯝ ꯂꯥꯏꯊꯣꯛꯄ ꯌꯥꯗꯕ ꯗꯤꯃꯥꯟ ꯑꯃ ꯑꯗꯨꯝ ꯑꯣꯏꯒꯅꯦꯅ ꯂꯧꯏ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤꯁꯤ ꯃꯅꯨꯡ ꯍꯨꯠꯅ ꯌꯦꯡꯅꯀꯥꯟꯗ इलेक्शन इलेक्शन तारगा मांग ले इलेक्शन से मार्च तरह कनो की मार्च तरह की मार्च तरह की वारम लाफोकद्रा तंग तरामसोद लाफोकद्रा अनी से सोई लाउसरनी इलेक्शन से सोई लेपानीको मार्च तारी एप्रिल नत्रगना मे स्वादी इलेक्शन तौरनी इलेक्शन तौरमदाइदा अनदर प्रॉब्लम थोनबसी सेंटर पामोय नंबर 1 सेंटर वादा अखोइना याम सिंगब लई ऑनरेबल यूनियन होम मिनिस्टर अमित शाह कुकी मिलिटेंट सिंह मिलिटेंट है सू ग्रुप से माना थोप तौगनी माना मैनेज तौनी माना वा याम ताबनीना मोई सूसी ताई कुकी कांगू से सेंटर तायबको ताबनीना सेंटर ताबनीना भोट की मतमदसु नामुसु भोट की मतमदसु मरी लेने हमें मरी लेने से मोगी बीजेपी खुद चाब खर फंगद्रा फंगदबो ममी खर उबनीना सूसी मिखल ममांगदा एबोगेट तौनी है थाजब सुई लेजद्रे थाजब लेजद्रे अदो मणिपुर की मियाम करम चलगा देन तौदनो हाइबदुदी अखोगी सेंटर ताबनो हाइबदुदी अइना हजमकी वेना दे हाइबगमजदीना आई स्वाई खमजे होय थागत